Myanmar da Kapnabada Meitei Nipan Sire haina social media singda unconfirmed oiba pau ama thagatnarakle lalim firing update haina TDA KNB PDF ki apunba kangpu amaga junta ga lalim kuki village Myanmar da Kapnaba loisankre haidi adabu Kapnaba loirakpada junta gi jet fighter na air raid torakpada India gi mafam laijang more gi khungi laibak nekhina hainari junta gi asibasing puthokre ngarang nungdang dagi ngase ayuk phawba Kapnabada Burmese army gi asiba kun thanami adugi marakta Meitei nipan su yawi haina social media singda thaganarakle kadai phawba chumba pawno khangminanaba officer ba paw ngaminase Howgre Kangpokpi da kuki sina economic blockade hwgre gari masa amade khali truck sinbe salhali adubu malpuba gari di thingba hwgre hairi Indigenous Peoples Forum Manipur gi president Oja Ashang kasar mahaki phamdagi resign tawjarge haina resignation letter pisinkhre hairi ngarang social media da resi ko nupi macha amana auto rickshaw thoduna mayum puna ba hona kiba nupi macha adubu Lisipria amade family na high tech medical college and hospital Bhubaneswar da lemna medical course sing tamalagani haina hongdo khibagi waru khara Lisipria na thamlakle ngasi ai ima amade pabung na moirang da auto rickshaw thoduna yum puna ba honariba ai sister resi ga unaduna high tech medical college and hospital Bhubaneswar da lemna medical course tamna na ba unaba chatlure mahak matik saba mayo ama oina ba sembagi daita adu aigi ima pabungna amade imung manung amade laikai gi minuk siga loinana laujare haina Lisipria gi social media account da post torakle Amrut 2.0 gi makhada Manipur gi water body semkatnaba lupa crore 4.2 at pithakre haidi hojik sathariba lok sabha gi monsoon session da inner Manipur lok sabha gi MP angomsa bimol akoijamna Ministry of Housing and Urban Affairs da hangkhiba answer question gi pakum piraduna Ministry of State and Ministry of Housing and Urban Affairs tokhan sahuna Manipur gi water body pukri mafang kunga mathada semkatnaba gi damak lupa crore 4.2 at pithakre haina pakum pirakre Ministry of State Tokhan sahugi bakhum aduda water bodies sing sengot sagat pahabasi state lenga amade urban local bodies ki mathaune India lenga ki oina scheme gi kuthang da sel gi amade technical support pi ba khaktani Manipur gi oina Atal Mission for Rejuvenation and Urban Transformation Amrut 1.0 gi makhada project amata paikhat khide adubu Amrut 2.0 gi makhada hairiba sanpham sing asi pithakibani haina palle Assam lengakna Lakhimpur district ki village grazing reserve ta lamkhopse lamba imung samaga taramari takthokre haidi Assam gi Lakhimpur district ta leba village grazing reserve VGR ta lamkhopse lamba imung samaga taramari takthokuna lam 78.21 acre kanba ngamle hana Assam lengak ki officer singna phongdorakre Naboisa revenue circle gi kondoli khunggang da chatakiba eviction drive asi yamlaba security force na ngak senduna chatakhe ngarang takthokiba imung samaga taramari ase mamang thage 38 da Assam lengakna notice aduna makoina khopsinduna leiriba mafam adu thadoktuna chatkhina ba khangan khrabane masigi matungina lam khopsilamba mioi sa da kunga manga rom di mangjongna na khopsilamba mafam thadoktuna chalam khe adu mioi sa da humdra manga rom di thawoidana adumak leram khe makoina khopsilamba mafam sing adu da sajalamba yum set na singba sing thugai khre hade pukondoli khungang asi akotpa mafam da leibana maram oiraga mafam sida lam khopsinduna leramba mioi sing asina tongan ba mafam da pukri takthokuna fishery gi business tarong khe emung amana fishery gi business tawbada sahi amada lupa lak mangadagi tara phawba tanduna leirami haina so Assam langa ki officer singna phongdokhe lam khopsinduna leiramba mioi kharanadi makoina leiriba lam adugi land rights lei amasung hairiba mafam sida sahi kungi mathakta leiram labani haina claim tawkhe adubu district authority singnadi makoina leisiliba mafam ase sahi kungi mamangdagi BGR ne haina lauthokraba mafam ne haidi Assam langa ngarang takthokiba imung samaga taramari asi Bengali lol ngangba Muslim community gi imung singne ngarang gi eviction drive asi tharaga sahi asigi jun dagi Assam lengak na tungan mafam da eviction drive chathakiba nipalak sukhre Assam lengak ki khwaidagi sauba eviction drive ase Golaghat district ki Uri Amgat ta haukiba chayol chathake eviction drive aduda Assam lengak ki authority singna lam khopsinduna leramba imung lising amaga changa tathuke amasung umangilam acre amasung umangilam hectare lising amaga changa kanba ngam hauki haire Assam ki chief minister Himanta Biswana phongdokhibada kumja 2021 gi May thadagi lengak na chatharpa eviction drive singda hujik phawda mioi lising yakai takthokre amasung square kilometer chamaga hompugi lam sengdokre Lomi singbungak senbase akhoi ki top priority ne PM Modina Trump ta akanba wafam sijinaduna ngakre
United States ki President Donald Trump na India da sada kungamanga ki ahenba tarif amukasu thamjalaktuna India da thamkiba tarif sada yankhai yaholakraba matung ngarang pakhumoina Prime Minister Narendra Modi na akanba wafam sijinaduna US na thamlakpa tarif khudimak mayoknagani haina phongdokhre PM Modi na hai matam punamakta India na lebak miyam ki interest na mangda thamduna thabak tawgani masida India na tawba thabak thoramsing yaningte haiduna tarif natraga penalty na singba thamjilaklabasu India laga na hairiba singasi akiba leitana mayoknagani Russia da ki thawlai haiba ki damak US ki President Donald Trump na India da sada yankhai ki tarif thamlaklibasina India da sohalakadabak leirabasu laiba aski lomi sing amadi tongan ba small scale industry sing ngaktuna thamnaba ki damak India na tarif ki khudongchadaba akiba leitana mayoknagani India na tawba thabak thoram sing asi lebak mayam ki interest ta amadi mayam ki yaifanaba haibasina mang thaduna tawbani amasung masida topa laiba amatana khut thingjinba yaroi haike PM Modi ki wafam se MS Swaminathan Centenary International Conference da wangang bada phongdokibani PM Modi na makha taraduna United States ki tarif ki khutung sadaba mayok nanaba honabada India na kedonung da lomi ngami amadi dairy farmers sing interest ta compromise tawroi tarif thengna na honabada India na sangadaba sanphang kudimak lenga na puthona ba tharang tawdunu leire haike Junta lanmi sing leba adugi ruby hapta leiriba resistance sing ki mayokta attack sathakre Myanmar ki mandalai region da leiriba Mogo ke town da leiriba ruby happo control tawriba tang National Liberation Army TNLA ki mathakta attack sathaba hokre maduna maram oiduna San state ki awang thangba mafam ama oidiba mamang thagi mayai thangba sarukta TNLA dagi loksun khraba nongkhio ki lambi pareng dagi khut thona ba hauki haina resistance ki makai dagi phongdorakle junta ki lanmi sing adu aphaba makal ki artillery amasung drone na mateng pangduna kilometer amaga nipu sangba nongkhio amasung Mogoke town samnariba lambi adugi saruk ahum thokpagi ama sangsilapa ngamkhe akana mongda len ngin amasung na nuwe khungangi marakta pawasina phangba matam phawbada nakalanina nongwai kapnabagi thabak sathari hairi mamangda junta gi captain oramba haujama civil disobedience movement da yawkhraba jinjo na phongdorakpada ruby hub haina mingtholiba yadana thengi main adu loksinaba junta gi makai dagi akana mongda honarakle adubu TNLA amasung atopa misang singna kana defense tawri hairi Lok Sabha ki sarang na bamarakta Manipur ki bill ani khanadana voice vote pa pass tawkre hairi Bihar Electoral Roll Revision ki sarang na bamarakta ngarang Lok Sabha da Manipur Appropriation Bill 2025 amasung The Manipur Goods and Services Tax Amendment Bill 2025 voice vote pa pass tawkre hairi Bihar ki Electoral Roll Revision ki matangda ngarang Lok Sabha da sarang na ngeserakta Union Finance Minister Nirmala Sitaraman na Manipur Appropriation Bill 2025 amasung Manipur Goods and Services Tax Amendment Bill 2025 House da puthoki adubu opposition members singna House da sarang na baleptaba na bill ani si House na khanaba tawdana voice vote pass hek tawbaga ngarangi oina mifam adu adjourn tawkhi the Manipur Goods and Service Tax Amendment Bill 2025 ase GST Council na approve tawba warep sing implement tawnaba pass tawkhibani hana Manipur sanaramba the Manipur Goods and Services Tax Amendment Ordinance 2025 ki mahut ngarang pass tawkhiba anawa bill asina mahut silagani opposition Lok Sabha ki proceeding da apanba et papirakpa asibu Union Finance Minister Nirmala Sitaraman kana yaning da phongdokpaga loinana opposition na Manipur ki wafam de toina ngangi adubu president rule gi makhada leiriba state asigi senthum gi phibam phagat hannabugi matangda de pungning sangde haina mara sekhe Manipur Goods and Services Tax Amendment Bill 2025 ki matangda wa ngangladuna Union Home Minister Nirmala Sitaramana hai Manipur ki chakho thaurangi senpam sing thadagadoriba Manipur ki budget khanana balenga ki maikai dagi puthopa matamda opposition na masida puning sangde amadi puning thagate amendment tawba habisi constitutionally yamna darkar oiba amane House the bill sing asi pass tawhodaba tarbadi GST Council na matam kya ki mamangdagi amendment tawna ba ayamba piriba si Manipur da implement tawba lugadoribani amadi akaknaba item kharagi oina charge tax lawnabagi authority leitabana state asigi revenue the chawna sokadoribani hanasu Nirmala Sitaraman phongdokhe Manipur ki oina capital head ki makhada sading tawgadaba lupa crore lising amaga satru khomphutaret amasung revenue head ki makhada sading tawgadaba lupa crore lising amaga sani kunthramatoi punna lupa crore lising ani sanipan maudrani pan gi ahenba sanpham government na piragani haina so finance minister na lauthokhe haiba sanpham singa se internally displaced person singi rehabilitation gi thabak lokhatnaba security ga mari lenaba expenditure CAPF deploy tawbugi charge high interest loan gi hana sanpham pithoknaba amade SCI gi makhada ahenba support pi na bani haina so Union Minister Nirmala Sitaraman House thamke